Bismillahirrahmanirrahim. Assalamualaikum warahmatullahi wabarakatuh. Manipur ki miyamda ayhangna Jamiatul Manipur ki maigai dagi khanghanjari madudi lilong chingjauda narangi numidang thokiba thodok asi yamna nuaitaba thodokni amasung masi Jamiatul maigai dagi yamna akanba kandem tawjari maramdi asumna miyoi babu marale taw miyoi babu karigumbai ganing bapam bama phangde haidana hekta kulai ne hekta kapaga mibo hatkine na haibase masi miyoi ba jati gi marakta masi yamna pangdabne na lawi aduga asigumlaba thodogasi masi matungda mohna thokan biganu aduga Jamiatul Manipur ki maigai dagi ayhangna appeal tawjari miyamda hanna adudi tangdu letana lainana baidamakta miyam sabar tawbiyu amasung pungning phatabiyu asiyomlaba thodok ase masi na maram oiraga aikoi amagamga rumor sandoktuna makha taba thodok phataba nataba thodok thoktananaba honaminasi haibasi ayhangna appeal tawjage aduga honorable CM na Manipur ki masi chapchaba matik chaba dandi pibi gine na hairisi masi aikoina masi thajaba ga loinana akan mamongda amukka hanna pil tawjari athu matamda pharaga ahak pacherak pibiyu aduga matung ama hanna asumba thodok ji thoktanaba palibe sarkar jina hona biyu haidana ayhangna sarkar da pil tawjari aduga Manipur Muslim Praja Purmakta ayangna Jamiatul Manipur ki maigai dagi khanghanjari madudi sabar ki phal sabar ki mahaidi thummi haiba aduni aduna aikoi asigumlaba thodok ase masina maram oiraga aikoi masel amaga nataba pau phaunarga makha taba thodok thoktana bohona minasi maramdi aikoi gi lebag asida hojik tangdu leita tadana leiringai maraksida asigumlo thodok ama tholakpase yamna laibak thibani aduna aikoi amat toina pungning phatharaga chapchaba sarkarna pharga machimatik chaba haibedi ahakpachera pibi nanabaidamta appeal tawjari aikoi punmaksu loina sabar tawminasi wa khir dawn alhamdulillah